Manipurgi ching amagi marumda khungang ama lairami. Khungang aduda maram yamna mokpa abungo kauba nupa amaga magi nupiga laiminarami. Nongma ahing amada abungo na magi nupida kauraga hairami. Bema, tabro? Au taye, haibirao. Hayeng ayukto, ay ngantana Imphala chattoba lay. Kujugulai sanaba khara lauruge. Aduna chana thangnabado khara yumuko aigi punaba. Ado chak to sabiraga chatladi phaba tefindoina pudo sharo. Nganta chachar chapado pukchi am lummeba. Khongna kam sangna thoktuno yengone. Akhogi chingji laibinina ne. Chingdu koira chatpanina lambi dam sangeba. Aduna chana thangnabado phajana yomo. Aina horen hek lamukpaga chanaba. Hoi, hayengdo khara nganna thongage chakto tefinda hapnaba. Mathangi nongalakpada abungo na hairei. Tabro, ay ngrang nangonda chana thanuma khara yomodo yommaba. Ay Imphal chanaba tawrage. Hoi, tefinda loi hapa loire. Ado ising botalamsu yawbani ko. Ado yengo he. Ay horen halakpada ne. Khara thengpa yai. Aduna nang phajana leramuko. Thong thunawgado chena lonjalo. Wahi adu hairamlaga abungo adu chana thaknaba yawba basket ama puraga mayumlomdagi thoraklami. Umang manungda chattorinina mahakna labuk ama phawraga laklami. Aikhoigi khuldagi bus stand phok chatpasidi phajana lapi he tawrise. Maraksida umang sijung leirineba. Umang se loraga ching among lal chattoineba. Madugi chingdo mayaida thugairaga ba. Sorok ama semadi bus stand duda direct tadoini. Aduidi Imphal chathok chasinda amukaina nungaiduni. Matang aduda ahal oirabi hanubi amana umanglomdagi kaurai. Kana laige aibu amukta kanbiyo. Aina use karuraga kumtharakpa ngamdare. Umangchida kanamata tadrabaro. Aina kaurisibo. Kadomdagino adagi elsina umathakida kakhalaga leirmisibo. Ishon soladana usibu matau karamna kari no mimabo. Ahal oirabi aigi matengse kanano amatadi pangbiyo ba. Oh tare bo. Ngaktung leibiramo. Ay laage. Abungo na ahal aduna tungliba haibong makhong aduda sangchillaklaga hairami. Abo, kari phibam na tawbirisibo. Ahan aduk yam oiraga mathaktuda tongaga leirmisibo kari tawbiramibano. Aise umang asida asum phawraga lakpani. Aduda haibong ase ubaduda yam chaningdana karaini. Makhadagidi karisu wangba mande aduga mathak karaklagadi yam wangba oirame. Aboksidi pura berane he. Angang jay type ta uga karamisibo. Matang aduda abungona wakhal tawrai. Atong ngaikone haujiksibo haibong panda matamlo. Kadai haibong no palamisibo. Khangdreda umong manungda tawba jajat mayam sidi. Isu nangbu kaidawrage wakhal amuk khandana lairidubo. Hoi abo ay kakhalake. Adugane abokto makhar kumdabadane ay mateng pangge. Abungona ahal adu kumthanabagi mateng panglaba matungda ahal aduda hairei. Abungona umangchida phawraga laise tan chap chare. Adu natrabadi aisu phana kuina uthaksida tongnaga leiramgadawbani. Abukti agi mingse abungo kawesi kaman khangino. Aidi abukse ampu udri ngasina hama thengnabane. Nang khata nateda nakhoigi khungangduda leiriba mi pumnamakki maming aina loina khangi. Oh, abo. Ado ngaikhone aina ngasai haibongsi ubada chaningba phawba adumaina nangi tipilse ubada aise amuk chaningba phawre ene. Hoi yae bok. Aina ne Imphal chatkena akhoi nupida ai chag yomalakpane. Abok situ chabi ani. Abungona magi tipila dudagi sak insang khara khaidoklaga ahal aduda pirami. Abungona khaidorakpa chak adu chaba loraba matungda ahal aduna hairei. Abungo nangi chakse kharaga hapakpa yaribaro. Abokche chak yam lamdana tawbani. Ensang chichu yam hauba. Hoi abok, kaisu kaiba leitiye. Abokna ne puk thandribo tam chabiyo. Ahal aduna chak chaba loraba matungda abunga ado
ꯃꯥꯒꯤ ꯈꯣꯡꯆꯠ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯆꯠꯊꯔꯝꯃꯤ꯫ ꯑꯕꯨꯡꯉꯣ ꯑꯕꯨꯡꯉꯣ ꯅꯪ ꯑꯃꯨꯛꯇ ꯁꯤꯗ ꯂꯥꯛꯈꯣ꯫ ꯑꯕꯨꯡꯉꯣ ꯑꯗꯣ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯏ꯫ ꯑꯕꯨꯡꯉꯣ ꯅꯪꯒꯤ ꯆꯥꯅ ꯊꯛꯅꯕ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯄꯤꯖꯊꯣꯛꯂꯝꯃꯦ, ꯑꯗꯣ ꯅꯪꯗꯤ ꯍꯣꯔꯦꯟ ꯂꯥꯝꯂꯛꯂꯒ ꯀꯔꯤ ꯑꯃꯨꯛ ꯆꯥꯗꯣꯏꯕ? ꯑꯕꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯅ ꯋꯥꯔꯨꯅꯨꯗ, ꯑꯩꯁꯦ ꯉꯟꯇꯥꯅ ꯆꯥꯛꯁꯦ ꯆꯥꯕ ꯍꯩꯅꯗꯕ, ꯑꯗꯨꯒꯤꯗꯃꯛꯇ ꯀꯣꯟꯅ ꯆꯥꯒꯦꯅ ꯑꯩꯈꯣꯏ ꯅꯨꯄꯤꯗ ꯌꯣꯝꯍꯜꯂꯛꯄꯅꯦ꯫ ꯑꯩꯕꯨꯗꯤ ꯍꯣꯔꯦꯟ ꯏꯝꯐꯥꯜ ꯌꯧꯔꯀꯥꯟꯗ ꯀꯩꯅꯣ ꯑꯗꯨꯝ ꯆꯥꯔꯒꯦ, ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯑꯕꯣ, ꯀꯩꯝ ꯀꯥꯏꯕ ꯂꯩꯇꯦ꯫ ꯑꯕꯨꯡꯉꯣꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯑꯍꯜ ꯑꯗꯨꯅ ꯌꯥꯝ ꯄꯦꯟꯃꯜꯂꯗꯨꯅ ꯈꯨꯗꯣꯜ ꯑꯃ ꯄꯤꯔꯛꯏ꯫ ꯑꯕꯨꯡꯉꯣ ꯃꯁꯤꯒꯤ ꯅꯨꯡꯙꯪ ꯑꯁꯦ ꯅꯪꯉꯣꯟꯗ ꯌꯥꯝ ꯀꯥꯟꯅꯒꯅꯤ, ꯃꯁꯤꯒꯤ ꯅꯨꯡꯙꯪ ꯑꯁꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯄꯤꯔꯕꯅꯤ꯫ ꯑꯕꯨꯡꯉꯣꯅ ꯅꯨꯡꯙꯪ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯑꯕꯣ ꯀꯔꯤꯒꯤꯅꯣ ꯃꯁꯤ ꯅꯨꯡꯙꯪꯁꯤꯕꯨ ꯑꯩꯉꯣꯟꯗ ꯄꯤꯔꯛꯏꯁꯤꯕꯣ? ꯁꯤꯒꯨꯝꯕ ꯅꯨꯡꯙꯪꯗꯤ ꯑꯩꯒꯤꯁꯨ ꯌꯥꯝ ꯂꯩꯌꯦ, ꯑꯕꯣꯛꯇ ꯑꯗꯨꯝ ꯊꯝꯖꯤꯟꯖꯔꯣ, ꯑꯩ ꯃꯁꯤ ꯅꯨꯡꯙꯪꯁꯦ ꯂꯧꯔꯔꯣꯏꯒꯦ꯫ ꯑꯕꯨꯡꯉꯣ ꯃꯁꯤꯒꯤ ꯅꯨꯡꯙꯪ ꯑꯁꯦ ꯑꯆꯝꯕ ꯅꯨꯡꯙꯪ ꯅꯠꯇꯦ, ꯃꯤꯇ꯭ꯔꯪꯒꯤ ꯅꯨꯡꯙꯪꯅꯤꯀꯣ, ꯑꯗꯣ ꯅꯪ ꯌꯥꯝ ꯆꯦꯛꯁꯜꯂꯨꯀꯣ, ꯃꯁꯤꯒꯤ ꯅꯨꯡꯙꯪ ꯑꯁꯦ ꯐꯠꯇꯕ ꯃꯤꯒꯤ ꯃꯈꯨꯠꯇ ꯇꯥꯍꯟꯒꯅꯨꯀꯣ꯫ ꯃꯁꯤ ꯅꯨꯡꯙꯪꯁꯦ ꯑꯆꯝꯕ ꯅꯨꯡꯙꯪ ꯅꯠꯇꯦ, ꯃꯤꯇ꯭ꯔꯪꯒꯤ ꯅꯨꯡꯙꯪꯅꯦꯕ꯫ ꯑꯗꯣ ꯑꯕꯣ ꯀꯔꯤꯒꯨꯝꯕ ꯃꯁꯤ ꯅꯨꯡꯙꯪꯁꯦ ꯐꯠꯇꯕ ꯃꯤꯒꯤ ꯃꯈꯨꯠꯇ ꯇꯥꯈ꯭ꯔꯗꯤ ꯀꯩꯗꯧꯅꯤ ꯍꯥꯏꯕꯅꯣ? ꯑꯕꯨꯡꯉꯣꯅ ꯍꯪꯉꯤꯕ ꯋꯥꯍꯪ ꯑꯗꯨ ꯈꯨꯝꯂꯝꯗꯅ ꯑꯍꯜ ꯑꯗꯣ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈꯔꯦ꯫ ꯑꯕꯨꯡꯉꯣꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯨꯡꯙꯪ ꯑꯗꯨ ꯄꯨꯔꯒ ꯏꯝꯐꯥꯜ ꯂꯣꯝꯗ ꯑꯃꯨꯛ ꯆꯠꯈꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯑꯕꯨꯡꯉꯣꯅ ꯅꯨꯡꯙꯪ ꯑꯗꯨ ꯆꯥꯌꯦꯡ ꯇꯧꯅꯤꯡꯉꯛꯇꯨꯅ ꯅꯨꯡꯙꯪ ꯑꯗꯨ ꯀꯧꯔꯝꯃꯤ꯫ ꯍꯦ ꯃꯤꯇ꯭ꯔꯪꯒꯤ ꯅꯨꯡꯙꯪ, ꯑꯩꯒꯤ ꯃꯥꯡꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯇꯨꯅ ꯅꯨꯡꯙꯪꯒꯤ ꯁꯛꯇꯤ ꯃꯌꯥꯝꯗꯣ ꯑꯃꯨꯛꯇ ꯎꯠꯊꯣꯛꯄꯤꯌꯨ꯫ ꯅꯨꯡꯙꯪ ꯑꯗꯨꯅ ꯌꯩꯔꯤꯕ ꯈꯨꯗꯤꯡ ꯀꯣꯜꯂꯤꯛ ꯃꯈꯜ ꯃꯈꯜ ꯊꯣꯛꯂꯛꯏ꯫ ꯀꯣꯜꯂꯤꯛꯁꯤꯡ ꯑꯗꯨ ꯈꯨꯟꯖꯥꯁꯤꯡꯗ ꯌꯣꯟꯕꯗꯒꯤ ꯑꯕꯨꯡꯉꯣꯗꯣ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯈꯠꯂꯛꯂꯦ꯫ ꯅꯣꯡꯃꯗꯤ ꯈꯨꯜ ꯑꯗꯨꯒꯤ ꯄ꯭ꯔꯙꯥꯟꯅ ꯎꯅꯁꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯀꯧꯔꯝꯃꯤ꯫ ꯇꯥꯗ ꯑꯩꯕꯨ ꯀꯧꯕꯤꯕ꯭ꯔꯣ? ꯑꯕꯨꯡꯉꯣ ꯅꯪꯒ ꯋꯥꯔꯤ ꯑꯃ ꯇꯥꯟꯅꯁꯦ ꯇꯧꯕꯅꯤꯅꯦ꯫ ꯍꯣꯏ ꯍꯣꯏ ꯌꯥꯅꯤ, ꯇꯥꯛꯄꯤꯌꯨ꯫ ꯌꯦꯡꯉꯣ ꯅꯪꯁꯨ ꯈꯪꯉꯤꯗꯨꯉꯥꯏ, ꯑꯩꯈꯣꯏꯒꯤ ꯈꯨꯜꯁꯤꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯆꯤꯡꯖꯥꯎꯁꯦ, ꯃꯁꯤ ꯀꯣꯏꯔ ꯆꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏꯗꯤ ꯏꯝꯐꯥꯜ ꯆꯠꯄ ꯌꯥꯗꯦ꯫ ꯃꯁꯤ ꯆꯤꯡꯖꯥꯎꯁꯦ ꯀꯣꯏꯔ ꯆꯠꯄꯗ ꯑꯩꯈꯣꯏ ꯈꯨꯜꯗ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝꯁꯦ ꯑꯋꯥꯕ ꯌꯥꯝ ꯃꯥꯌꯣꯛꯅꯔꯦ꯫ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯅꯨꯡꯙꯪꯗꯨꯅ ꯃꯁꯤꯒꯤ ꯆꯤꯡꯁꯦ ꯊꯨꯒꯥꯏꯔꯒ ꯃꯌꯥꯏꯁꯤꯗ ꯂꯝꯕꯤ ꯑꯃ ꯁꯦꯝꯃꯗꯤ ꯑꯩꯈꯣꯏꯅ ꯏꯝꯐꯥꯜ ꯌꯧꯕꯗ ꯅꯣꯡꯃ ꯆꯪꯉꯝꯕꯗꯣ ꯆꯪꯉꯔꯣꯏ, ꯌꯥꯝ ꯊꯨꯅ ꯏꯝꯐꯥꯜ ꯌꯧꯕ ꯌꯥꯔꯅꯤ꯫ ꯑꯗꯣ ꯃꯁꯤꯃꯇ ꯑꯩꯈꯣꯏ ꯈꯨꯜꯁꯤꯗ ꯅꯪꯅ ꯃꯇꯦꯡ ꯄꯥꯡꯉꯨꯕ꯫ ꯇꯥꯗ ꯑꯩꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯅꯨꯡꯙꯪꯁꯦ ꯀꯣꯟ ꯂꯤꯛ ꯁꯥꯕꯗ ꯃꯔꯨ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯅꯤ, ꯑꯗꯣ ꯆꯤꯡ ꯊꯨꯒꯥꯏꯕꯒꯤ ꯊꯕꯛꯁꯤꯗꯤ ꯑꯃꯨꯛ ꯇꯧꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯃꯤ ꯃꯌꯥꯝꯁꯤꯒꯤꯗꯃꯛꯇ ꯈꯜꯂꯒ ꯃꯁꯤꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯅꯨꯡꯙꯪꯁꯤꯅꯅꯦ ꯆꯤꯡ ꯊꯨꯒꯥꯏꯕ ꯌꯥꯕ꯭ꯔꯥꯗꯣ ꯑꯩ ꯑꯃꯨꯛꯇ ꯍꯣꯠꯅꯒꯦ꯫ ꯑꯗꯨꯗꯤ ꯑꯕꯨꯡꯉꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯊꯨꯒꯥꯏꯔꯒ ꯂꯝꯕꯤ ꯁꯦꯝꯗꯣꯔꯤꯕ ꯆꯤꯡꯗꯣ ꯑꯗꯨ ꯆꯠꯂꯒ ꯌꯦꯡꯊꯣꯛꯎꯔꯁꯤꯔꯥ? ꯍꯣꯏ ꯌꯥꯏꯌꯦ ꯇꯥꯗ, ꯌꯦꯡꯉꯨꯔꯁꯤ ꯂꯥꯛꯑꯣ꯫ ꯄ꯭ꯔꯙꯥꯟꯒ ꯑꯕꯨꯡꯉꯣꯒꯗꯨ ꯆꯤꯡ ꯊꯨꯒꯥꯏꯔꯒ ꯂꯝꯕꯤ ꯁꯦꯝꯒꯗꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯕꯨꯡꯉꯣ ꯌꯦꯡꯉꯨ ꯇꯨ, ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯎꯔꯤꯕ ꯆꯤꯡꯁꯥꯡ ꯄꯔꯦꯡꯁꯦ, ꯑꯁꯤꯒꯤ ꯃꯌꯥꯏꯋꯥꯏꯁꯤꯗ ꯅꯪꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯅꯨꯡꯙꯪꯗꯨꯅꯅꯦ ꯊꯨꯒꯥꯏꯔꯒ ꯂꯝꯕꯤ ꯑꯃ ꯁꯦꯝꯃꯗꯤ ꯑꯩꯈꯣꯏ ꯈꯨꯜ ꯂꯣꯏꯅꯃꯛ ꯅꯨꯡꯉꯥꯏꯔꯅꯤ꯫ ꯍꯣꯏ ꯍꯣꯏ ꯌꯥꯅꯤ ꯇꯥꯗ, ꯑꯩꯒꯤ ꯅꯨꯡꯙꯪꯗꯨꯗ ꯍꯥꯏꯔꯒ ꯑꯝꯇ ꯌꯦꯡꯒꯦ꯫ ꯑꯕꯨꯡꯉꯣꯅ ꯃꯤꯇ꯭ꯔꯪꯒꯤ ꯅꯨꯡꯙꯪ ꯑꯗꯣ ꯀꯧꯊꯣꯔꯛꯂꯝꯃꯤ꯫ ꯍꯣ ꯃꯤꯇ꯭ꯔꯪꯒꯤ ꯅꯨꯡꯙꯪ, ꯃꯥꯡꯗ ꯎꯔꯤꯕ ꯆꯤꯡ ꯑꯁꯦ ꯅꯍꯥꯛꯅ ꯊꯨꯒꯥꯏꯗꯨꯅ ꯃꯤꯅ ꯆꯠꯄ ꯌꯥꯕ ꯂꯝꯕꯤ ꯑꯝꯇ ꯁꯥꯕꯤꯔꯝꯃꯨ꯫ ꯅꯨꯡꯙꯪꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯥꯏꯈ꯭ꯔꯒ ꯆꯤꯡ ꯊꯨꯒꯥꯏꯗꯨꯅ ꯂꯝꯕꯤ ꯁꯦꯝꯅꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯎꯅ ꯎꯅ ꯆꯤꯡ ꯑꯗꯣ ꯂꯣꯏꯅ ꯊꯨꯒꯥꯏꯈ꯭ꯔꯒ ꯌꯥꯝꯅ ꯐꯖꯕ ꯂꯝꯕꯤ ꯑꯃ ꯃꯤꯇ꯭ꯔꯪꯒꯤ ꯅꯨꯡꯙꯪ ꯑꯗꯨꯅ ꯁꯦꯝꯂꯛꯑꯦ꯫ ꯑꯕꯨꯡꯉꯣ ꯅꯪꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯅꯨꯡꯙꯪꯗꯨꯅ ꯆꯤꯡ ꯑꯁꯦ ꯊꯨꯒꯥꯏꯗꯅ ꯏꯝꯐꯥꯜ ꯆꯠꯄꯒꯤ ꯂꯝꯕꯤꯁꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯛꯁꯤꯜꯍꯜꯂꯦ꯫ ꯑꯩꯈꯣꯏꯒꯤ ꯈꯨꯟꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅꯅꯦ ꯅꯪꯕꯨ ꯍꯥꯏꯅꯤꯡꯉꯥꯏꯇ ꯊꯥꯒꯠꯆꯔꯤ꯫ ꯃꯁꯤꯒꯤ ꯊꯕꯛꯁꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯁꯔꯀꯥꯔꯗ ꯍꯥꯏꯔꯨꯔꯁꯨꯅꯦ ꯆꯍꯤ ꯑꯃꯅꯤ ꯆꯪꯅꯅꯦ ꯃꯣꯏꯅ ꯆꯤꯡꯁꯦ ꯊꯨꯒꯥꯏꯗꯣꯏꯅꯤ꯫ ꯑꯗꯨ ꯁꯨꯕ ꯊꯤꯀꯥꯁꯦ ꯑꯩꯅ ꯇꯧꯅꯤꯅ ꯑꯃꯨꯛ ꯃꯨꯟꯅꯗꯣꯏꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯅꯨꯡꯙꯪꯗꯨꯅꯗꯅꯦ ꯅꯣꯡꯃꯗ ꯂꯣꯏꯁꯤꯟꯈꯔꯦ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯕꯨꯡꯉꯣ꯫ ꯑꯕꯨꯡꯉꯣꯅ ꯌꯨꯝ ꯌꯧꯔꯕ ꯃꯇꯨꯡꯗ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯏ꯫ ꯑꯩꯉꯣꯟꯗ ꯅꯨꯡꯙꯪ ꯄꯤꯔꯛꯄ ꯑꯕꯣꯛꯇꯨꯅ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯁꯥꯕꯗ ꯃꯁꯤꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯅꯨꯡꯙꯪꯁꯤꯅ ꯃꯇꯦꯡ ꯌꯥꯝ ꯑꯣꯏꯒꯅꯤ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ
ꯃꯁꯤꯒꯤ ꯅꯨꯡꯊꯪꯁꯤꯒꯤ ꯃꯇꯦꯡꯅ ꯆꯤꯡ ꯑꯃꯁꯨ ꯊꯨꯒꯥꯏꯔꯒ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯀꯥꯟꯅꯅꯕ ꯁꯣꯔꯣꯛ ꯑꯃꯁꯨ ꯁꯥꯈ꯭ꯔꯦ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯁꯥꯕꯒ ꯆꯤꯡ ꯊꯨꯒꯥꯏꯕꯒ ꯑꯗꯨ ꯅꯠꯇꯕ ꯑꯇꯩ ꯀꯔꯤ ꯀꯔꯤꯗꯤ ꯃꯁꯤꯒꯤ ꯅꯨꯡꯊꯪꯁꯤꯅ ꯇꯧꯕ ꯉꯝꯕꯖꯥꯠꯅꯣ ꯀꯥꯟꯅꯗꯦ ꯍꯌꯦꯡ ꯑꯌꯨꯛꯁꯦ ꯎꯃꯪ ꯃꯅꯨꯡꯗ ꯆꯪꯉꯒꯅꯦ ꯑꯕꯣꯛꯇꯨꯅ ꯂꯩꯕ ꯍꯩꯕꯣꯡ ꯃꯈꯣꯡꯗꯣ ꯃꯗꯨꯗ ꯆꯠꯂꯒ ꯃꯉꯣꯟꯗ ꯂꯣꯏꯅ ꯍꯪꯉꯨꯔꯒꯦ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯑꯕꯨꯡꯉꯣ ꯑꯗꯨ ꯎꯃꯪꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ ꯑꯕꯨꯡꯉꯣꯅ ꯍꯩꯕꯣꯡ ꯑꯗꯨꯒꯤ ꯃꯈꯣꯡ ꯌꯧꯔꯛꯄ ꯃꯇꯝꯗ ꯑꯍꯜ ꯑꯗꯣ ꯍꯩꯕꯣꯡ ꯑꯗꯨꯗꯒꯤ ꯄꯥꯏꯊꯔꯛꯏ ꯑꯕꯨꯡꯉꯣ ꯀꯔꯤ ꯇꯧꯔꯒꯦ ꯅꯪꯅ ꯑꯕꯣꯛꯀꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯏꯁꯤꯕꯣ ꯑꯕꯣꯛꯅ ꯑꯩꯉꯣꯟꯗ ꯃꯤꯇ꯭ꯔꯪꯒꯤ ꯅꯨꯡꯊꯪ ꯑꯃ ꯄꯤꯕꯤꯕꯗꯣ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯆꯥꯕ ꯊꯛꯄꯗꯤ ꯑꯃꯠꯇ ꯋꯥꯠꯆꯗꯔꯦ ꯑꯗꯣ ꯉꯔꯥꯡꯁꯦ ꯃꯤꯇ꯭ꯔꯪꯒꯤ ꯅꯨꯡꯊꯪꯗꯨꯅ ꯆꯤꯡ ꯊꯨꯒꯥꯏꯔꯒ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯂꯝꯕꯤ ꯁꯣꯔꯣꯛꯁꯦ ꯐꯥꯎꯍꯜꯂꯦ ꯑꯗꯣ ꯑꯕꯣꯛꯅ ꯃꯁꯤꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯅꯨꯡꯊꯪꯁꯤꯅ ꯀꯔꯤ ꯀꯔꯤ ꯇꯧꯕ ꯌꯥꯒꯗꯒꯦꯗꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨꯕ ꯑꯕꯨꯡꯉꯣ ꯅꯨꯡꯊꯪ ꯑꯗꯨꯗꯤ ꯀꯣꯜ-ꯂꯤꯛ ꯁꯥꯕ ꯈꯛꯇ ꯅꯠꯇꯅ ꯅꯪꯅ ꯇꯧꯍꯟꯅꯤꯡꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯄꯥꯡꯊꯣꯛꯄ ꯌꯥꯕꯅꯤ ꯑꯍꯜ ꯑꯗꯨꯅ ꯅꯨꯡꯊꯪ ꯑꯗꯨꯒꯤ ꯃꯔꯝꯗ ꯂꯣꯏꯅ ꯇꯥꯛꯂꯕ ꯃꯇꯨꯡꯗ ꯑꯕꯨꯡꯉꯣ ꯑꯗꯣ ꯃꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯍꯜꯂꯛꯑꯦ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯕꯨꯡꯉꯣꯒ ꯃꯥꯒꯤ ꯅꯨꯄꯤꯒꯅ ꯅꯨꯡꯊꯪ ꯑꯗꯣ ꯀꯣꯜ-ꯂꯤꯛ ꯁꯥꯕ ꯈꯛꯇ ꯅꯠꯇꯅ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗꯁꯨ ꯁꯤꯖꯤꯟꯅꯔꯝꯃꯤ